अहानबदा मरुब पाउसे इंडिया की हुमफुदरा मापन सुबा इंडिपेंडेंस डे सेलिब्रेशन ngarang machu ahumgi fira chingkhatuna state ki thakta amade lenga ki nation singda pak sanna pangthoknakre Security force na tampaki tongan ba mafam singda chathakiba operation singda lal huluk marigi active cadre taret fare amadi Manipur police na motor vehicle offenders singi mathakta chathariba drive asigi manung channa tha sigi tang tara mari khaktada fine oina lupa lishing yankai mapan ga chamnga khongga pangamkre ISCOM MANIPURI pau mideng tabir bapna mapuruk sana shermina taramuk subagulina na pungja sifawagi maru eba pausing sandok na pijari India ge humfudara mapan suba Independence Day celebration ngarang lenga kilosing singda pak sanna pangthokiba galoina na ahanba Manipur Rifles Complex ta Governor Ajay Kumar Bhallana athoiba mithong oina saru yaduna state ki thakta pangthokre MLA kaya amadi lenga ki civil amadi police ki makok thongba officials singsu saru yakiba Independence Day celebration aduda tongan ba state force amadi mahailoishang singi contingent kayana march past ki thoram amasu pangthoki thoram ase Manipur gi district headquarters singdasu pangthoki bagaloinana India ge national flag chingkhatuna ikai khumnaba utki Manipur da thokliba irang asida pamdaba thodok sing makhata na thoktanaba amadi lamdam asigi law and order gi fibam fagat hanaba gi pandamda security force ki maikai tagi akan bachok sin thawang lokhatuna lakli masigi manung channa ching amadi tampak ki chingnaningai oiba mafam singda lepa laitana thiba humbagi thabak sing chathari masida natana national highway 37 haibadi imphal jiri lambi da chana thaknaba potlam sing yauna tongan ba potlam sing pusilakliba truck sing bu ngak senbiduna numit khuding gi tek takaidana imphal tamna pusilakpagi thabak sulia palaitana chathari masigi manung channa haukiba pung nifunipan asida truck amadi atai gari chahumga yankhai mathoi ngak senduna imphal tamna purakhi loinana ching amadi tampaki tongan ba mafam singda check post chamaga tara mai hangduna lamdam asigi law and order ngak nanaba akan bachuksin thawang lokhatpaga loinana miyoi tara ni thoi detain tawki haina police ki report amana hairi Security force na tha asigi tang tara humdoi amadi tara mari amadi tara mangada chathakiba tongan ba operation singda lal hauluk mari gi cadre tarit fare faraba miyoi sing adudi tha asigi tang tara humdoi da thangal bazar dagi fabangam kiba imphal east district ki khurai puthiba leikai arambam lairak tagi Pambaina Luchingba UNLFP gi active cadre Sairem Sexena Maitei Atopaming Athoiba Chahi Kontra Humdoi Thasigi Tangtara Humdoida Imphal West District ki Khumbong Laingam Khulda Leiba Masagi Yumdagi Fabangam Kiba KCP PWG Group ki active cadre Thokchom Premjit Singh Atopaming BOC Chahi Kulhumdoi Tha asigi Tangtara Marida Thobal District ki Langthabal Khunodagi Fabangam Kiba Imphal West ki Kodompokpi Mamang Laikai dagi KCP Taibanganba Group ki Kader Konjengbam Babita Chahi Nifumanga Imphal East ki Khongmam John 2 dagi KCP Taibanganba Group ki Kader Laisham Premika Devi Chahi Kuntra Humdoi Imphal East ki Khongman Atom Laikai dagi KCP Taibanganba Group ki Kader Nandaibam Noni Devi Chahi Yankhaiga Humdoi Amadi Imphal West ki Senjam Chirang Mayai Laikai dagi KCP Taibanganba Group ki Kader Haikham Ravi Maitei Chahi Kuntraga Nipan Amadi Tha asigi tang tara marida Imphal East ki Soibam Laikai dagi Fabangam Kiba Imphal West District ki Chingmairong Maning Laikai dagi Pripak Pro ki active cadre Chabungbam Kennedy Atopaming Chingsuba Chahi Kunmathoini Farba miyoi sing asidagi magazine yauba pistol ama atopa ahenba magazine ama amadi nongmai maru kunmathoi KCP PWG gi demand letter KCP PWG gi money receipt mari amadi mobile phone na chingba atay potlam kaya fangle hairi
Manipur Police na motor vehicle offenders singi mathakta chotharakpa drive ki manung channa tha asigi tang tara humdoi amadi tara marida imphal amadi masigi akoibada leiriba tongan ba mafam singda dai drive chathakri akhannaba drive asigi manung channa gari tara nithoi dagi injured from sing lothoki renana tha asigi tang tara mari khaktada punna chalan nifu issue tawkhibada fine oina lupa lishing yankhai mapanga chamnga khomgat pangamki Ration card kakpayaroi aikoi Indian citizen ni aikoi gi hakmat payaroi lengak na ration card amadi PM Kishan gi waroisin ama puraktuna Manipur miyam da chamam nariba awaba piriba asi kokhanduna ration card athubada chatna hangadabani haiduna kumbi gi miyam na demand tauri kumbi da leiriba tongan ba club sing kayo KIYDO SYC DYC KL IB TYC UUYDO SCAK na chingba club tara mga gi manungda leiriba NFC SA card holder singna kumbi leirak achobada leiba ima fawoibi community holder changsin khiba khongjong aduda paumi singna hangba wahang amagi paukumpira duna Sports and Cultural Association kumbi SCAK gi secretary KH Rajeshwar na phongdora khibada Manipur asi lairaba lomi sinni ngakta oibana PM Kishan sisu yamna di maru oi tawbutabu ration card asina amuka hena yamna maru oi ribana lengak na piriba tongan ba scheme singda kanaba kaya fanghaliba ujwala scheme hakshiel gi amadi housing loan gi matangda tangai fadana ration card changbana ration card asina hena yamna maru oi miyam gi apambagi matung innadi ration card na hena pami mahak na hai PM Kishan card saba matamda ration card hana paiba sing PM Kishan card saba yaroi haiba matamduda form da yaukhide main basu lekhide aduga hojik amok PM Kishan asi paiba miyoi sing ration card paiba yaroi ration card paiba minasu PM Kishan paiba yaroi hairiba asi karigi damaktano hairibano athuba matamda hiram asigi matangda Manipur praja miyamda chamam nariba awaba piriba asi athuba matamda kokhanbiyu loinana ration card kaklaga leiba asi athubada nauna amuk renew tawbiduna miyamda ration card PBU haiba wafam su phangdoraki PM Kishan Jidi Magi Singani Chichi Yamaru single Manipur Zilla belonging at Tenago. Aduga, and Sanka City Yamaru Magi Toronto Skimama, Haxi Piri, Zawala Gasi Piri, Toronto Magi, Housing on the Tumasi, Mayamaru, Magi, and Sankata Sanga, Mayama Yori, Singamayam say, Sinan and Sankas and Helamaru. Now, Pam the Zig and Sankata Palm. PM Kishan is Havatanda, and Sankata Pibami, PM Kishan Tabia, they had a Magi Pumam Yogi, Mengi. Aduga hojik kayo to PM Kishan je pai ba midi nesan kata ba nesan kata ni PM Kishan pai ba ara kayo gam ta haidi bino aduga atu matamda ekol nesan kala amadi PM Kishan amati wala silam pokta na manipur pajada hojik saman na ba wa pili ba se nasiba atu mo dan ko andio atu mo dan ko nesan ka kai ba se amana ni to bi bina ekol manipur pajada sinda nesan ka nau na pila bi All India Football Federation na sinduna Joharat ta pangthokadoriba Sub Junior Girls National Championship ta Manipur gi mahit sinduna saruk yagadaba sanaroi amadi official singda uniform kutsindakre ngarang All Manipur Football Association na sinduna lamlong thongkhong da pangthokiba chamlaba thauram amada sanaroi sing amadi official singda uniform kutsinakibani uniform kutsindabagi thauramda All Manipur Football Association gi Thoburoi kayana sar yaki loinana sanaroi amadi official da yaifa paujil piki Manipur gi team da sanaroi kunna sar yari official da CH Kelyani Chanuna team manager I Premeshwari na head coach amadi A Sushilana assistant coach ni uniform yenthokpaga mari leinana head coach I Premeshwari na phongdokibada haukiba chahida campaign oiba ngamkiba adu Handaktasu champion oiduna lamdam asigi mai ngak pangamgani All Manipur Football Association na paisagi awaba kaya mayok narabasu lamdam asigi mingchat purak nabagi pandamda sanaroi singbu amatta oina camp ta thambiduna practice matam kaihandana chathahali hainasu phangdoki
ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫ India's 64 suba Independence Day celebration ngarang machu ahumgi firal chingkhatuna state ki thakta amadi laingaki loisang singda pak sanna pangthoknakhre. Security force na tonganba tampaki tongan ba mafam singda chathakiba operation singda lalholuk marigi active cadre tarit fare. Amadi Manipur Police na motor vehicle offenders singi mathakta chathariba drive asigi manung channa tha asigi tang tara mari khaktada fine oina lupa lishing yang khaima panga chamnga khongat pangam kre. Pungja sifawagi oina ISCOM na sandokchaba Manipuri pang matanga sa dalojeri makataba pawgidamal ISCOM mi ingtaduna libiyo.